Indiaga hek yumthangnariba leibak China hojik yamna angakba crisis ama thokli. Apumna population crore 190 gi mathakta leiriba yamna sakti leiraba achouba leibak asida nupa crore 3 lom nupi thiba khangdana leiri. Masina hojik China gi nupa sing asida atoppa leibak gi nupi sing pishinduna arunba karbar ama chathaduna lakli. Asumna foreign nupi singi business ama tawduna nupi lalonba nupi yonbagi thabak ama chatharakpasida Chinese government na lumna lawduna akanba wafam thamlakli. Hiram masida amuktak nainasi. Ngasi aigi video sida soikhiba lankhiba yawrabasu ngakpiyu haina haijari. Hek tabada angakwa fawa warini nupi lalonba nupi business tawduna mayum panba khangdaba Chinese nupa singsida nupi singsi yonsillaga luhonglaba matung China da purai. Maduna Chinese ke asingba ina taba iyan oiduna angang poi. Masina China ki tungi punsirol da chauna amangbo oirakani khanduna Chinese nupana atopa foreign nupiga luhongba ase scam ama oina lauduna masi khudakta thingnaba Chinese government na thabak lokhalakpa asini. Masi handakta China gi nupa singna Bangladesh yauna malemgi atai lebak singi nupi sing luhongduna China da puraktanaba advisory thoktuna khanghankiba laikrabani. Bangladesh da leiba Chinese embassy na asigumba illegal oiba thabak ase tawroidabani haina warning tawkhiba leire. Haibadi Chinese nupa amana atopa leibaki nupiga luhonglaba matung China da purakpa natraga dating tawnaba ase law na yadi haibani. Masi the People's Republic of China ge General Principles of Civil Law ge Article 147 da mayek seeng na yawri. Maram aduna Chinese nupa amatana Bangladesh yauna atay atopa leibak singi nupiga cross border relationship thamba natraga luhongduna lawna leinaba tawroidabani haina warning tawkhibani. Hojik China da nomagi nahasingna yum panbigi chang asi asuki matik hantharakli haibadi marriage rate se decline tawrakli. Kari maramgi dhamak China da luhongbagi chang hantharibano miyoi ayamba mayum paningdriba kari maramgino yengminasi. Masigi maram asi ahanbada high cost of living amadi housing da yengba yai. Haibadi China gi nupa amana mayum pandana nupi thiraga punsi hingbada expenditure asuki matik changi. Maru oina Chinese pakhang amana luhongbagi thoram ama pangthoknaba hotnabada awaba ama oi. Maru oina China da pakhang amana laisabi amabu luhongduna lawge haiba taragadi nupa adu tangai fadana asawa yum ama leiba tai. Luxury car leitaba yade amade mahaki property matik chana leigadabani. Madu natrabadi nupi na yabide. Aduna Chinese nupi ama propose tawduna luhongba haibasi araiba amadi oide. Maram mayam asi leibana China da pakhang amana piklingaidagi hauna paisa tanduna property yamna leinaba honai. Fazaba yum fazaba car leinaba honai. Adubu masi khudimak ase Chinese nupa khudingmakna effort tawba ngamba natte. Maram aduna makhoi luhongningba faude. Mathangi ani suba asina Chinese nupi singsisu angakpa nupi haibaduni makhoida saukthokchaba napal amasu leijari. Madudi makhoina punsi ase kanagi shu mikha pondana maning tamna ayamba matamda leiningi. Personal freedom da ining tamna nungaina leidongni shini. Makhoi wakhalda luhonglaga yum palaga punsi ase fulfill tawgadaba natte haina sense amada adum laikre. Adubo Chinese nupi singse nupadagi chang tade makhoi hotnaba yamna kali subatande. Mathangi ahum suba maram asina China da gender imbalance sawna leirakpa asina su oi. Haibadi China da one child policy hek hautokhibadagi makhoi gi khunaida angang ama pokpa matamda nupi dagi nupana hena lumna lawnarami. Nupi pokpa harauna de nupa pokpa harauni. Ayambana masina makhoi gi khunai sida male to female imbalance chauna thokpadagi Chinese nupa singsina life partner fangdabagi mayum ayamba panadre. Mathangi mari suba maram asina China da pakhang leisabi ayamba yum thengna panai. Maram asina makhoi ayamba interest leinaramde maru oina Chinese ki matik charaba nupa kaya amasu ngasisu mayum panba khangdana nupi thiba phangdana leiribani.
nupa khakta nate nupisu nupasu ariba aribi sittabina ayamba oinare masinasu mayum panba ikainare family nasu pressure pidaba nate masigi matangda yamna nokningba festival ama leiri China da leiriba mayum panba khangdaba nupi phangdaba nupa phangdaba single mayam ase life partner sebnabani haiduna chahi khudingi oina November gi date 11 da Singles Day haina festival chauna togduna sittabi single life partner semba numit amani mathangi manga suba maram asina Chinese government na population control tawna ba hukdukhiba one China policy asina Chinese ki miyoi ayamba mayum panba tanba haibadu oinare adubu haujikti one policy asi relax tawduna angang ahum fawba pokpa yabagi ayaba pirabasu Chinese ki pakhang leishabi ayamba mayum palu haiba yanadre masina demographic changes ama lakli mathangi taruk suba maram asina China da divorce tawbagi chang asi yamna yami haibadi couple ayamba divorce tawnabana maram oiraga pukning wakhal yamna sonthanei aduga China da nupi ani lonbagi ayabasu government na pide masidagi Chinese naha singsi interest ayamba leinaramde matawasum tawna masigi maram mayam asi leibana China da chorakna nupa pakhang crore ahumlom nupi thiba khangna leiri masina haujik China ki nupa sing asida atopa leiba ki nupi sing pishinduna aronba yamna achowa karbar ama chathaduna lakli foreign leibak sing maru oina Bangladesh Laos Vietnam na singba country sing asidage leisabi sing asi mamal piduna yonthoktuna Chinese nupa da amuk luhongduna longna leine masigi nupi karbar tawba kaina nupi yonthok yonsin tawbagi thabak ase tasengna Chinese government na illegal oi haina lakthoklabani masibo scam marriage kawe Chinese ke pakhang amata luhongna bagidamak foreign leibak singdagi nupi yonbagi karbar sida chorakna nupi amagi mamal ase dollar lising kunga nipan mukni hairi India ki paisa da paraga na chorakna lakh kunga humdoiga lising marufutara ga nipan ga supna chatret ka nifuga mathoini thoidokpa case amada Shandong province ki court amana miyoi anibu yuha lising kaya dege client singbu sel thadaduna aina yadaba ngamkhai landuna luhongbagi agency ama chalaibagi damak human trafficking gi thodokta dasa oiki China gi nupa amana nupi macha ama fangdana thahum Pakistan chatlaba matungda yuha lak ama mangkhe atopa case amada max maker singna yolamba Pakistan gi nupi amana agency amasung mari leinaba China gi miyoi adu police ta report tawrakhi maram aduna makhoi bu miyoi ba yonba yadabagi thodokta jail da thamki mapalai ba ki nupi maza sing mapandagi pushilakpagi wakhalon asina maru oina Xiamen University ki professor amana China gi luhongba hantharakpa amasung sex ki imbalance ki solution ama oina suggestion pirakpadagi wafam kaya lakhi critics singna wakhalon asibo yamna kanna mayok nakhe masina miyoi bagi lalon itik amasung sotha hauba hengat hangani haina section wa piki